Furup Kanglup amasung lining laishon amada best tawdana politics tawrabadi laibak kangkhong chaigani haina retired IAS RK Nimai na phongdokre. Wafom asi Imphal gi JN Dance Academy gi auditorium da pangthokhiba Ethno Heritage Council Hericon gi kunga suba foundation day gi thawram da phongdokhibani. Thawram adada Nimai na makha taraduna Manipur asi Maitai Kuki amasung Naga yauna tongan ba furup singna punchinduna semba lamdam amani. Furup masal gi marakta laiba yanadaba amadi muknaba sing asi wari sanaraga yanaba purakadabani. Manipur gi hauzik laiba irang asi loishina bahotnabada Manipur miyamna pamliba objective asi punna khangminaduna short term amasung long term oiba strategic planning amagi makhada changsinminaba mathau tai haina phongdokhi. Loinana Manipur crisis asi state asi damatik chaba luchingba laitabadagi thokpani haina retired IAS asina laingak pasingda maral siraduna laingak paibisingna matam chana irang asi lakshilamlabadi ngasigi fiba masi oiramloi haiki. Thauramadu dai details gil Manipur gi president Khogendra Komdram Hericon amasung masiga chatminaba CSO singi luchingba sing akhang ahai sing Nimai bel naharolamadi mahiroi kayana saruk yakhi. Strategic planning tolokan sida apa sangat gama yengaga kari no ko se hiya khi matung da Manipur su ko hingi se ko ma se pakata khan abna dai gudu madu boy go ri pra atraga prithvi da mi na masa khangba economy da phaba every aspect yang kan sida as Manipur se tam se ngai ni haiba leba tu akoi madu pamra aduna akoi na integrated planning ama sang sida akang ahi sida sida project ko mi dei masa mar ka su area sing da specialized da wa nga mapa da thabu to mo ya mo le moi mi mateng logo ta thabu ma to da sien da natana matam sangi madu di allocation mi sangi madu di allocation da resource allocation ama ko asi kita thana da